Mizoram ge Champhai District leiba Special Court amana Meeoi ani Narolda Heroin Pusallakpagi Maralda Chahi tara jail da leibagi loinana Lupa Lakh ani fine thinaba Yathang Taothakhre. Narcotic Drugs and Psychotropic Substance Act ki makhada Special Judge Liangsang Jolana Chayol Hokiba Chayolta Joseph Langding Hata amasung Laro Sanga convict lauthokuna Cherak ase pikibani masigi mathakta Lupa Lakh ani shu fine oina thinaba khanghanke karigumba convict ani asina fine gi senfam ase thiba ngamdrabadi chahi ama amuk makhatana jail da leibagi Cherak pigani haina so order asina makhatari ningsing bayabadi Joseph amasung Larso Sanga Mizoram State Police na Khajol District ki manung chana leiba Champhai Police check gate taki mamang chahi ki April 16 Lupa Lakh Nifurom ki mamal oigadaba Heroin gram chanipan marifutara ka konana fakibani makoi ani tha asigi taranipan da jail da thajan kre haina su paw sina makhatari